ꯈꯝꯕ ꯈꯝꯕ ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯔꯣꯏꯗꯕꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯙꯧ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯑꯩ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯜꯂꯨꯕꯅꯦ ꯅꯪꯕꯨ ꯉꯔꯥꯡ ꯑꯆꯥꯊꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯗꯨꯀꯥꯟꯗꯒꯤ ꯆꯠꯂꯒꯅꯦ ꯑꯆꯥꯊꯥꯎꯗꯣ ꯈꯔ ꯂꯧꯔꯨꯁꯣ ꯑꯗꯨꯒ ꯍꯣꯔꯦꯟꯗꯣ ꯀꯥꯡꯉꯧ ꯐꯖꯅ ꯉꯧꯊꯔꯛꯑꯣ ꯍꯣꯏ ꯉꯧꯔꯛꯀꯦ ꯏꯙꯧ ꯑꯗꯣ ꯑꯩꯅ ꯉꯧꯕ ꯀꯥꯡꯉꯧꯗꯣ ꯍꯥꯎꯕ꯭ꯔꯣ ꯏꯙꯧ ꯍꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯆꯠꯂꯣ ꯑꯆꯥꯊꯥꯎꯗꯣ ꯂꯧꯊꯣꯛꯎꯔꯣ ꯍꯣꯏ ꯏꯙꯧ ꯑꯩ ꯁꯠ ꯆꯠꯂꯒꯅꯦ ꯂꯧꯊꯣꯛꯎꯔꯒꯦ ꯑꯆꯥꯊꯥꯎ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯗꯤ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯀꯌꯥ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯂꯤꯇꯔ ꯑꯃ ꯄꯤꯔꯛꯎꯔꯥ ꯂꯤꯇꯔ ꯃꯈꯥꯏ ꯑꯃ ꯄꯤꯔꯛꯎꯔꯥ ꯑꯁ ꯌꯥꯝ ꯍꯪꯒ꯭ꯔꯦꯗ ꯈꯔ ꯄꯤꯔꯛꯑꯣꯗꯤ ꯈꯔ ꯀꯣꯛ ꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯆꯥꯆꯥ ꯍꯥꯏ ꯑꯄꯪ ꯊꯥꯎꯕꯨ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯋꯥ ꯑꯃꯔꯥ ꯑꯅꯤꯔꯥ ꯑꯍꯨꯝꯂꯥꯗꯣ ꯍꯥꯏꯔꯛꯎꯅꯦ ꯑꯗꯨꯒ ꯑꯩꯅ ꯇꯝꯃꯛꯀꯗꯕꯅꯦ ꯀꯩꯅꯣ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯕꯣ ꯆꯥꯆꯥ ꯑꯩꯕꯨꯗꯤ ꯄꯪꯉꯝꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯏꯙꯧꯗꯤ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯑꯆꯥꯊꯥꯎꯗꯣ ꯈꯔ ꯂꯧꯔꯨꯁꯣ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯝꯃꯗꯕꯅꯤ ꯑꯗꯨꯅ ꯈꯔ ꯍꯦꯛꯇ ꯄꯤꯔꯛꯑꯣ ꯃꯁꯤ ꯒꯙꯥꯁꯤꯒ ꯃꯔꯩ ꯇꯧꯅꯗꯅ ꯀꯥꯟꯅꯔꯔꯣꯏ ꯑꯩꯅ ꯊꯣꯛꯄ ꯈꯔ ꯄꯤꯈ꯭ꯔꯒꯦ ꯈꯝꯕ ꯅꯪꯕꯨ ꯊꯥꯎ ꯂꯧꯕꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯥꯎ ꯍꯥꯞꯅꯕ ꯕꯣꯇꯜꯒꯗꯤ ꯄꯥꯏꯔꯛꯄ꯭ꯔꯣ ꯑꯩꯗꯤ ꯀꯩꯁꯨꯝꯐꯥꯎ ꯄꯣꯔꯛꯇꯦꯅ ꯄꯣꯔꯣꯏ ꯅꯪꯗꯤ ꯐꯔꯦ ꯑꯩꯉꯣꯟꯗꯒꯤ ꯄꯤꯔꯛꯑꯒꯦꯀꯣ ꯁꯦ ꯅꯪ ꯊꯥꯎꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯌꯦꯡꯉꯣꯏ ꯈꯝꯕ ꯅꯪ ꯕꯣꯇꯜꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯀꯗꯕꯅꯤꯀꯣ ꯍꯣꯏ ꯆꯥꯆꯥ ꯑꯩ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯀꯥꯎꯔꯣꯏ ꯈꯝꯕꯅ ꯂꯝꯕꯤꯗ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯉꯩꯗ ꯍꯨꯏ ꯑꯃꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁ ꯀꯔꯝꯗ ꯍꯨꯏꯅ ꯇꯧꯔꯛꯏꯁꯤꯕꯣ ꯆꯠꯊꯣꯛꯑꯁꯦ ꯑꯥꯏ ꯈꯝꯕ ꯅꯪꯅ ꯍꯨꯏꯗꯨꯒ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯗ ꯁꯣꯝꯗꯗꯤ ꯅꯪꯒꯤ ꯑꯆꯥꯊꯥꯎꯗꯣ ꯂꯣꯏ ꯍꯩꯗꯣꯛꯑꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯀꯥꯏꯅ ꯑꯄꯪꯕ ꯅꯪꯅ ꯍꯩꯗꯣꯛꯇꯅ ꯀꯅꯥ ꯍꯩꯗꯣꯛꯇꯣꯔꯤꯒꯦ ꯊꯥꯎꯗꯨꯕꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯒ ꯊꯥꯎꯁꯦ ꯍꯩꯗꯣꯛꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯊꯥꯎꯁꯦ ꯍꯧꯖꯤꯛꯃꯛ ꯁꯤꯡꯉꯣ ꯍꯥꯏꯁꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯐꯨꯊꯔꯅꯤ ꯉꯥꯏꯈꯣꯁꯦ ꯑꯩ ꯂꯨꯄꯥ 10 ꯄꯤꯔꯒꯦ ꯅꯪꯒꯤ ꯊꯥꯎꯗꯣ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯑꯃꯨꯛ ꯂꯩꯔꯨꯔꯣ ꯌꯥꯔꯣꯏ ꯑꯩꯗꯤ ꯗꯨꯀꯥꯟꯒꯤ ꯊꯥꯎꯒ ꯑꯝꯇ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛꯏꯕ ꯑꯩꯒꯤ ꯊꯥꯎꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯃꯁꯤ ꯒꯙꯥꯁꯤꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤꯅꯦ ꯑꯩ ꯊꯕꯛꯀ ꯆꯠꯄ ꯑꯝꯇ ꯅꯪꯉꯔꯣꯏ ꯌꯦꯡꯉꯨꯁꯤ ꯈꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯨꯝ ꯂꯛꯅꯕꯅꯦꯕ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯊꯥꯎꯁꯦ ꯅꯪꯒꯤ ꯕꯣꯇꯜꯗꯨꯗ ꯆꯪꯍꯜꯂꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯁꯠ ꯆꯪꯍꯜꯂꯛꯑꯣ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯗꯣ ꯈꯝꯕ ꯅꯪ ꯍꯦꯟꯄꯝꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯄꯗꯤ ꯍꯩꯕ꯭ꯔꯥ ꯍꯣꯏ ꯍꯩꯌꯦ ꯀꯩꯗꯧ ꯍꯩꯔꯣꯏꯗꯣꯏꯅꯣ ꯍꯦꯟꯄꯝ ꯅꯣꯝꯃꯒ ꯏꯁꯤꯡ ꯑꯗꯨꯝ ꯇꯥꯔꯛꯑꯗꯨꯕꯨ ꯑꯗꯨꯗꯤꯅꯦ ꯅꯪ ꯅꯃꯤꯠꯇꯣ ꯐꯖꯅ ꯎꯏꯁꯜꯂꯣ ꯑꯗꯨꯒ ꯅꯪ ꯅꯈꯨꯠꯇꯨꯗꯅꯦ ꯍꯦꯟꯄꯝ ꯅꯣꯝꯕꯩ ꯇꯥꯏꯞꯇꯅꯦ ꯅꯣꯝꯃꯒ ꯂꯩꯌꯣ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯊꯥꯎꯗꯣ ꯕꯣꯇꯜꯗꯨꯗ ꯑꯗꯨꯝ ꯆꯪꯉꯛꯑꯗꯕꯅꯦ ꯑꯩꯅ ꯍꯦꯟꯄꯝ ꯅꯣꯝꯕꯗꯧ ꯅꯣꯝꯃꯗꯤ ꯊꯥꯎꯁꯦ ꯕꯣꯇꯜꯗ ꯆꯪꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯐꯔꯦꯅꯦ ꯅꯣꯝꯃꯒꯦ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯝꯃꯨ ꯍꯥꯏꯅꯣ ꯃꯗꯨ ꯀꯩꯁꯨ ꯌꯥꯝꯅ ꯅꯣꯝꯗ꯭ꯔꯁꯨ ꯌꯥꯅꯤꯗ 500-400 ꯈꯛꯇꯪ ꯅꯣꯝꯃꯣ ꯑꯗꯨꯝ ꯆꯪꯉꯛꯑꯅꯤ ꯍꯣꯏ ꯐꯔꯦ ꯀꯥꯟꯅꯗꯦ ꯑꯩ ꯅꯣꯝꯕ ꯍꯧꯔꯒꯦ ꯇꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ 1 2 3 4 5 100 100 100 103 109 109 ꯁꯣꯝꯗꯅ ꯈꯝꯕ ꯍꯜꯂꯛꯇꯕꯒꯤ ꯃꯙꯧ ꯑꯗꯣ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯁꯤ ꯈꯝꯕꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯥꯎ ꯂꯩꯕ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯁꯣꯝꯗꯅ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯩꯅ ꯊꯣꯛꯑꯒ ꯑꯝꯇ ꯊꯤꯔꯨꯗ ꯌꯥꯔꯔꯣꯏ ꯄ꯭ꯔꯤꯇꯝꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝ, ꯁꯤꯕꯥꯅꯤ ꯕꯥꯁꯄꯇꯤ ꯃꯌꯨꯝ, ꯕꯥꯁꯄꯇꯤ ꯃꯌꯨꯝ ꯁꯁꯤꯀꯥꯟꯇ, ꯂꯣꯡꯖꯝ ꯃꯦꯂꯣꯗꯤ, ꯔꯥꯖꯨ ꯊꯣꯡꯒ꯭ꯔꯥꯝ, ꯊꯧꯅꯥꯎꯖꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯗꯦꯕꯤ, ꯇꯤꯑꯥꯏꯁ ꯅꯋꯥꯖ ꯈꯥꯟ, ꯃꯩꯇꯩ ꯑꯣꯏꯅꯥꯝ, ꯀꯦꯑꯥꯏꯁ ꯅꯔꯦꯟꯗ꯭ꯔ, ꯅꯥꯎꯕ ꯈꯣꯏꯔꯣꯝ, ꯅꯅꯥꯎ ꯀꯣꯝ, ꯔꯇꯟ ꯃꯣꯏꯔꯥꯡꯊꯦꯝ, ꯕꯤꯖꯨ ꯁꯔꯥꯡꯊꯦꯝ, ꯑꯅꯤꯁ ꯈꯥꯟ, ꯔꯣꯁꯟ ꯈꯨꯁꯅꯥꯝ, ꯁꯃꯣꯝ ꯗꯦꯕꯤ, ꯁꯣꯃꯣꯔꯖꯤꯠ ꯍꯨꯏꯔꯦꯝ, ꯔꯦꯁꯃꯥ ꯑꯖꯝ, ꯕꯣꯏꯆꯥ, ꯖꯣꯏ ꯑꯣꯏꯅꯥꯝ, ꯁꯅꯥꯊꯣꯏ ꯃꯌꯥꯡꯂꯝꯕꯝ, ꯅꯅꯥꯎ ꯀꯣꯏꯖꯝ, ꯑꯆꯧꯕ ꯀꯦꯑꯥꯏꯁ, ꯆꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ꯫ ꯏꯆꯥ ꯃꯌꯥꯝꯕꯨ
ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯙꯧꯗꯨꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯝꯕꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯙꯧꯗꯣ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯑꯩ ꯈꯝꯕ ꯅꯪꯅ ꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ? ꯑꯩꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯨꯏ꯫ ꯏꯙꯧ ꯍꯦꯟꯄꯝꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯊꯥꯎꯁꯤꯁꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯦ꯫ ꯍꯦꯟꯄꯝꯗꯒꯤ ꯊꯥꯎ ꯂꯧꯊꯣꯛꯏꯅꯦꯕ? ꯑꯗꯣ ꯍꯦꯟꯄꯝꯗꯤ ꯀꯗꯥꯏꯅꯣ? ꯍꯣꯏꯅꯦ ꯏꯙꯧꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯅꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯣꯝꯃꯤꯁꯦ ꯍꯦꯟꯄꯝꯗꯤ ꯌꯥꯎꯗꯦꯀꯣ꯫ ꯏꯙꯧ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯈꯝꯕꯅ ꯆꯦꯜꯂꯨꯔꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯟꯄꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯒꯙꯥ, ꯅꯪ ꯌꯨꯝꯗ ꯆꯠꯂꯣ ꯌꯥꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯎ ꯀꯅꯥ ꯁꯨꯡꯉꯤ ꯍꯥꯏ? ꯆꯠꯂꯣ, ꯅꯪ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯒꯅꯦ ꯁꯤꯡꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯆꯠꯂꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯈꯝꯕꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯄꯪ ꯒꯙꯥ ꯑꯗꯨꯝ ꯀꯧꯗꯅ ꯂꯩꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯃꯛꯇꯔꯦ꯫ ꯑꯩꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯗꯒꯦꯗꯣ ꯑꯩ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯌꯥꯝ ꯁꯤꯡꯕꯅꯦ꯫ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ, ꯑꯩ ꯍꯌꯦꯡꯃꯛ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯏꯝꯐꯥꯜꯒꯤ ꯕꯁ ꯇꯣꯡꯉ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯥꯗ ꯑꯣꯏꯅ ꯂꯧꯁꯤꯡ ꯇꯝꯃꯨꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯝꯕꯗꯣ ꯕꯁ ꯇꯣꯡꯂꯒ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯁꯥꯏ ꯃꯐꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯃꯤꯁꯦ ꯀꯅꯥꯅꯣ? ꯑꯦ, ꯀꯔꯤ ꯋꯥꯇꯥꯅꯦꯒꯦ? ꯀꯩꯅꯣ ꯍꯪꯕꯤꯅꯤꯡꯉꯤꯗꯨꯕꯣ? ꯑꯗꯨꯝ ꯍꯦꯛꯇ ꯍꯪꯉꯛꯑꯣ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅꯅꯦ ꯑꯩꯁꯤ ꯌꯥꯝ ꯄꯪꯉꯦ ꯒꯙꯥꯅ ꯑꯗꯨꯝ ꯀꯧ ꯂꯩꯕ꯫ ꯑꯗꯨꯅ ꯑꯩꯁꯦ ꯏꯝꯐꯥꯜꯁꯤꯗ ꯂꯧꯁꯤꯡ ꯇꯝꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ, ꯑꯥꯗꯒꯤ ꯌꯨꯝ ꯑꯃ ꯎꯔꯤꯁꯦ ꯃꯁꯤꯗ ꯆꯠꯄꯤꯔꯣ꯫ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤ ꯑꯃ ꯂꯩꯕꯅꯦ꯫ ꯃꯉꯣꯟꯗꯅꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯝ ꯇꯥꯟꯅꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯊꯦꯡꯅꯕ꯫ ꯅꯨꯄꯥꯗꯨꯅ ꯇꯥꯛꯂꯛꯄ ꯌꯨꯝꯗꯨꯗ ꯈꯝꯕꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯁꯣꯝꯁꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯔꯕ? ꯑꯧ ꯃꯥꯅꯦ, ꯇꯥꯛꯄꯤꯌꯣ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯑꯩꯁꯦ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯅꯦ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯦ ꯒꯙꯥꯅ ꯑꯗꯨꯝ ꯀꯧꯕꯤꯕ꯫ ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯣꯝꯗꯒꯤ ꯁꯤꯡꯅꯕ ꯑꯝꯇ ꯇꯝꯖꯒꯦꯕ꯫ ꯍꯥꯏꯁ, ꯌꯥꯝ ꯐꯔꯦꯗ ꯃꯥ ꯂꯥꯛꯄꯁꯤꯗꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯊꯤꯕꯗꯁꯨ ꯌꯥꯝ ꯋꯥꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯎꯕꯗ ꯃꯣꯛꯆꯦꯜ ꯁꯦꯡꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯤ ꯁꯦꯟꯁꯨ ꯄꯤꯗꯕꯤꯗ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯑꯣ, ꯂꯧꯁꯤꯡ ꯇꯝꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯇꯝꯕꯤꯒꯦ ꯌꯥꯅꯤ꯫ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯒꯅꯦ ꯑꯩ ꯐꯖꯅ ꯇꯝꯕꯤꯒꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯅꯦ ꯏꯃꯨꯡꯁꯤꯗ ꯆꯪꯉꯣ, ꯑꯗꯨꯒ ꯋꯥꯏꯔꯝ ꯐꯖꯅ ꯅꯥꯟꯅ ꯁꯤꯠꯇꯣꯛꯑꯣ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯁꯜꯂꯒꯅꯦ ꯃꯩ ꯊꯥꯗꯣꯛꯑꯣ꯫ ꯍꯣꯏ ꯌꯥꯅꯤ, ꯑꯩ ꯇꯧꯖꯒꯦ꯫ ꯏꯃꯨꯡꯁꯦ ꯋꯥꯏꯔꯝ ꯇꯩꯔꯒ ꯂꯩꯃꯥꯏꯗ ꯇꯥꯕ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯃꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯇꯧꯖꯒꯦ꯫ ꯈꯝꯕꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯂꯣꯏꯅ ꯁꯤꯠ ꯁꯦꯡꯗꯣꯛꯑꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯥꯁꯜꯂꯒꯅꯦ ꯐꯖꯅ ꯃꯩ ꯊꯥꯗꯣꯛꯑꯒꯦ꯫ ꯀꯩꯅꯣ ꯀꯥꯅꯝ ꯑꯃ ꯅꯝꯃꯩꯁꯤꯅ? ꯍꯥꯏ, ꯃꯩꯈꯨꯁꯤꯗꯤ ꯏꯃꯨꯡꯂꯣꯝꯗꯩ ꯂꯥꯛꯏꯅꯦꯍꯦ꯫ ꯑꯩ ꯒꯙꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯆꯦꯁꯤꯡꯁꯦ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯑꯣ, ꯑꯗꯨꯗꯤ ꯃꯄꯥꯅ ꯊꯥꯎ ꯍꯥꯏꯕꯅꯦ꯫ ꯏꯃꯨꯡꯗ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ? ꯏꯃꯨꯡꯁꯤ ꯂꯣꯏ ꯃꯩ ꯆꯥꯛꯄ ꯇꯥꯔꯦꯅꯦ꯫ ꯃꯁꯤꯗꯤ ꯌꯨꯝꯁꯦ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏ ꯇꯥꯏꯅꯔꯛꯑꯅꯤ꯫ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯃꯐꯝꯁꯤꯗ ꯆꯦꯟꯈ꯭ꯔꯒꯦ꯫ ꯕꯁ ꯇꯣꯡꯂꯒ ꯈꯝꯕꯗꯣ ꯈꯨꯗꯛꯇ ꯃꯥꯒꯤ ꯈꯨꯡꯒꯪꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯅꯣꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯆꯠꯂꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇꯦꯕ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯗꯦ꯫ ꯀꯗꯥꯏ ꯆꯥꯔꯤꯖꯥꯠꯅꯣ ꯃꯥꯕꯨ? ꯅꯠꯇ꯭ꯔꯒ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯆꯔꯥ ꯍꯦꯜꯂꯒ ꯑꯗꯨꯝ ꯂꯩꯔꯖꯥꯠꯂꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯩꯅ ꯉꯔꯥꯡꯗꯣ ꯄꯪꯉꯦꯅ ꯃꯉꯣꯟꯗ ꯈꯔ ꯉꯥꯡꯉꯨꯕꯗꯒꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯀꯩꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯃꯥ ꯅꯠꯇ꯭ꯔꯣ? ꯑꯣ, ꯂꯥꯛꯇꯤ ꯂꯥꯛꯑꯦꯅꯦꯁꯦ꯫ ꯍꯦ ꯈꯝꯕ, ꯈꯝꯕ, ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯊꯣꯛꯈꯤꯕꯗꯨꯕꯣ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯏꯁꯤ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ?
ꯏꯙꯧ ꯑꯩ ꯏꯝꯐꯥꯜꯗ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯑꯩ ꯄꯨꯔꯥ ꯄꯦꯜꯂꯦ ꯃꯇꯨꯡ ꯃꯅꯥꯎ ꯏꯝꯐꯥꯜꯗꯒ ꯑꯝꯇ ꯆꯠꯆꯔꯔꯣꯏ ꯏꯙꯧꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯒꯦ ꯅꯪꯅ ꯏꯝꯐꯥꯜꯗ ꯆꯠꯅꯤꯡꯉꯁꯨ ꯏꯙꯧꯗ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯆꯠꯂꯤꯗꯨꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯙꯧꯅꯅꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ